ꯊꯥꯖꯗꯕꯅꯤ ꯅꯨꯄꯤ ꯑꯃꯗ ꯑꯁꯨꯛ ꯂꯨꯞꯂꯝꯒꯅꯤ ꯁꯛꯇꯝ ꯁꯨꯃꯥꯂꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏꯅꯒꯟꯗꯕ ꯂꯣꯏꯅꯕ ꯍꯩꯇꯕ ꯁ꯭ꯇꯥꯞ ꯂꯩꯁꯥꯕꯤ ꯌꯥꯎꯕꯒ ꯅꯣꯡꯃꯇꯁꯨ ꯑꯣꯟꯁꯤꯟꯅꯕ ꯎꯗꯦ ꯑꯣꯐꯤꯁꯀꯤ ꯔꯤꯂꯦꯇꯦꯗ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯗꯁꯨ ꯃꯉꯥꯏ ꯍꯥꯏꯐꯝ ꯊꯣꯛꯄ ꯉꯥꯡꯐꯝ ꯊꯣꯛꯄ ꯑꯁꯤꯈꯛꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯣꯠꯂꯝꯕ ꯐꯤꯔꯦꯞꯄꯒꯤ ꯁꯛꯂꯣꯟ ꯑꯃ ꯃꯌꯥꯝꯗ ꯀꯦꯀꯨ ꯐꯣꯡꯍꯟꯈ꯭ꯔꯦ ꯃꯌꯥꯝꯁꯤꯡꯗꯨ ꯈꯔ ꯑꯃꯅ ꯅꯣꯛꯃꯤ ꯇꯥꯔꯤ ꯈꯔ ꯑꯃꯅ ꯃꯄꯤ ꯁꯨꯡꯉꯤ ꯍꯤꯗꯥꯛꯀꯤ ꯃꯌꯥꯏꯅ ꯊꯃꯣꯏ ꯅꯧꯍꯟꯈꯤ ꯊꯛꯄ ꯆꯥꯕ ꯕ꯭ꯔꯦꯛ ꯐꯥꯕ ꯐꯤꯔꯦꯞꯄꯁꯨ ꯊꯃꯣꯏ ꯁꯣꯛꯈꯤꯕꯒꯤ ꯆꯩꯅꯥꯈꯣꯜꯅ ꯉꯁꯤꯗꯤ ꯆꯥꯡ ꯑꯃꯗꯒꯤ ꯍꯦꯟꯅ ꯊꯛꯆꯤꯜꯂꯦ ꯑꯗꯨꯕꯨ ꯊꯛꯂꯤ ꯍꯥꯏꯅ ꯌꯦꯡꯍꯩꯗꯕ ꯃꯑꯣꯡꯗ ꯉꯥꯎꯗꯦ ꯍꯥꯏꯔꯣꯏꯗꯕ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯆꯤꯝꯕꯥꯜ ꯀꯥꯡꯗꯦ ꯋꯥꯈꯜ ꯌꯥꯝꯅ ꯁ꯭ꯇꯔꯣꯡ ꯑꯣꯏ ꯂꯦꯚꯦꯜ ꯍꯦꯗꯦꯗ ꯄꯔꯁꯟꯅꯤ ꯑꯉꯧꯕꯗ ꯑꯃꯨꯛꯇꯪ ꯃꯃꯤꯠꯅ ꯈꯛ ꯌꯦꯡꯈꯤ ꯀꯨꯏꯅ ꯂꯩꯁꯤꯜꯂꯕꯗꯤ ꯌꯥꯔꯔꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯍꯥꯏꯕꯅꯤ ꯑꯉꯧꯕꯁꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯒ꯭ꯂꯥꯁꯇꯨꯃ ꯀꯨꯠ ꯌꯣꯠꯂꯒ ꯍꯒꯨꯠꯇꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯊꯣꯛꯈꯤ ꯐꯤꯔꯦꯞꯄꯁꯨ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯃꯅꯤꯍꯥꯔꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯤꯁꯤꯜꯂꯒ ꯃꯊꯪꯁꯤꯗꯤ ꯇꯥꯃꯣ ꯃꯅꯤꯍꯥꯔꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯊꯣꯛꯁꯤ ꯃꯅꯤꯍꯥꯔꯅ ꯃꯍꯨꯠ ꯑꯃꯨꯛ ꯁꯤꯜꯍꯧꯔꯦ ꯐꯤꯔꯦꯞꯄꯁꯨ ꯄꯤꯌꯣꯟ ꯎꯅꯔꯝꯂꯦ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯕ ꯇꯨꯡ ꯊꯣꯡꯒꯥꯜ ꯃꯇꯦꯛ ꯊꯣꯔꯛꯄꯗ ꯇꯥꯝꯅꯥꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯉꯛꯄꯒ ꯃꯥꯌꯣꯛꯅꯩ ꯊꯥꯡꯂꯝꯕ ꯃꯈꯣꯡ ꯆꯞ ꯂꯦꯞꯄꯤ ꯋꯥꯄꯜ ꯃꯔꯛꯇ ꯋꯥꯡꯅ ꯊꯥꯜꯂꯤꯕ ꯑꯉꯥꯟꯕ ꯕꯜꯕꯀꯤ ꯃꯩꯉꯥꯜꯅ ꯐꯥꯎꯖꯤꯜꯂꯛꯂꯤ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯛꯄꯗ ꯂꯩꯃꯥꯏꯗꯅ ꯇꯥꯔꯦ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯃꯩꯉꯥꯜꯒꯨꯝ ꯊꯥꯕꯜꯅ ꯑꯇꯤꯌꯥ ꯊꯛꯇꯒꯤ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯃꯃꯤ ꯁꯥꯝꯅ ꯏꯪꯅ ꯉꯥꯜꯂꯛꯄ ꯂꯛꯇ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯕꯨ ꯌꯦꯡꯂꯤ ꯅꯨꯃꯤꯗꯥꯡꯗ ꯂꯣꯠꯅ ꯁꯥꯠꯂꯝꯕꯤ ꯅꯨꯃꯤꯠꯄꯨ ꯀꯤꯖꯕꯤ ꯁꯤꯡꯒꯥꯔꯩꯅ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡ ꯑꯃꯗ ꯂꯪꯅ ꯉꯥꯜꯂꯝꯕꯒꯨꯝ ꯃꯤꯠꯃꯥꯡꯗ ꯂꯥꯛꯇꯨꯅ ꯁꯥꯠꯂꯔꯦ ꯁꯤꯡꯒꯥꯔꯩꯗ ꯉꯥꯎꯖꯕ ꯃꯥꯗꯤ ꯀꯔꯝꯅ ꯃꯤꯠꯀꯨꯞꯁꯤꯕ ꯃꯤꯀꯨꯞ ꯑꯃ ꯑꯅꯤ ꯇꯨꯃꯤꯟꯅ ꯊꯨꯝꯅ ꯇꯥꯝꯅꯥꯕꯨ ꯌꯦꯡꯂꯨꯔꯕ ꯇꯨꯡ ꯍꯪꯈꯤ ꯀꯥꯏꯗꯅꯣ ꯁꯤꯗ ꯂꯥꯛꯇ꯭ꯔꯗꯤ ꯀꯥꯏꯗ ꯆꯠꯇꯧ ꯃꯥꯜꯂꯨꯒꯦ ꯄꯤꯁꯨꯝ ꯁꯨꯏ ꯈꯣꯟꯖꯦꯜ ꯍꯥꯎꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯀꯨꯏꯅ ꯁꯨꯛꯄ ꯍꯩꯇ ꯅꯣꯛꯐꯦꯠ ꯆꯥ ꯌꯥꯝ ꯍꯥꯎꯏ ꯇꯥꯃꯣ ꯄꯤꯌꯣꯟꯅ ꯍꯥꯎꯏ ꯍꯥꯏꯔꯛꯇꯕ꯭ꯔꯥ ꯑꯩꯅ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯈꯤꯕꯅꯤ ꯅꯪꯅ ꯂꯣꯏꯅ ꯊꯛꯀꯅꯤ ꯈꯪꯂꯝꯂꯗꯤ ꯆꯥꯡ ꯍꯟꯊꯅ ꯍꯥꯞꯂꯝꯒꯗꯕꯅꯤ ꯑꯗꯨꯃꯗꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ ꯅꯤꯡꯉꯝꯗ ꯄꯣꯛꯄ ꯃꯥꯏꯊꯣꯡꯗ ꯁꯦꯡꯗꯣꯛꯈꯤꯕꯅꯤ ꯐꯤꯔꯦꯞꯄ ꯃꯆꯤꯟ ꯅꯥꯝꯃ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯀꯥꯎ ꯀꯥꯎꯔꯣꯏꯗꯕ ꯈꯨꯗꯣꯜꯁꯤ ꯑꯩꯗꯤ ꯈꯔ ꯄꯥꯝꯃꯤ ꯑꯊꯨꯝꯕ ꯑꯈꯥꯕ ꯑꯌꯥꯛꯄ ꯑꯁꯤꯟꯕ ꯂꯣꯏꯅꯃꯛ ꯌꯥꯏ ꯇꯥꯝꯅꯥ ꯑꯃꯨꯛꯁꯨ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯐꯤꯔꯦꯞꯄ ꯃꯃꯤꯠ ꯈꯨꯖꯤꯜꯂꯞ ꯀꯥꯏꯗꯅꯣ ꯍꯥꯏꯕꯅꯤ ꯇꯦꯡꯀꯣꯠꯇꯨ ꯎꯠꯂꯒ ꯇꯥꯝꯅꯥꯅ ꯑꯦꯟꯁꯥꯡ ꯊꯣꯡꯗꯦ ꯂꯧꯕ ꯆꯪꯉꯤꯅꯤ ꯍꯤꯗꯥꯛ ꯂꯣꯏꯅ ꯉꯥꯎꯅꯍꯧꯔꯕꯅꯤ ꯍꯤꯅ ꯄꯤꯁꯨꯝ ꯅꯛꯁꯤꯟꯗꯨꯅ ꯌꯥꯅꯤꯡꯗꯅ ꯌꯦꯡꯉꯤ ꯇꯥꯝꯅꯥꯁꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯋꯥꯈꯜ ꯈꯜꯂꯤ ꯐꯤꯔꯦꯞꯄꯅ ꯍꯥꯏꯕ ꯋꯥꯗꯨ ꯆꯨꯝꯃꯤ ꯃꯅꯨꯡꯗ ꯉꯥꯎꯔꯒ ꯂꯥꯡꯕ ꯃꯈꯣꯜ ꯇꯥꯝꯂꯞꯅ ꯑꯅꯤꯃꯛꯀꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤꯕꯅꯤ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯕꯗꯨ ꯃꯥꯁꯨ ꯈꯤꯇꯪ ꯇꯟꯊꯕ ꯐꯥꯎꯕꯗꯨꯅꯗꯤ ꯂꯥꯛꯈꯤꯕꯅꯤ ꯐꯤꯔꯦꯞꯄꯅ ꯍꯥꯏꯖꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯆꯪꯁꯤꯜꯂꯨꯕꯁꯨ ꯇꯜꯂꯛꯏ ꯎꯄꯥꯏ ꯂꯩꯇ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯩꯗꯨꯅ ꯊꯣꯔꯛꯏ ꯐꯤꯔꯦꯞꯄꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯄꯣꯀꯦꯠ ꯍꯨꯝꯂꯒ ꯏꯅꯔꯛꯏ ꯈꯣꯡꯊꯥꯡ ꯈꯤꯇꯪ ꯈꯦꯠꯅꯩ ꯌꯥꯝꯅ ꯅꯠꯇꯦ ꯇꯥꯝꯅꯥꯅ ꯃꯃꯥꯡ ꯆꯠꯈꯂꯝ ꯃꯥꯅ ꯈꯤꯇꯪ ꯃꯅꯤꯡꯂꯣꯝꯗ ꯇꯞꯊꯔꯤ ꯑꯅꯤꯗꯣ ꯑꯁꯥꯡꯕ ꯂꯝꯕꯦꯜ ꯃꯇꯦꯛꯇꯣ ꯆꯠꯃꯤꯟꯅꯩ ꯁꯣꯔꯤ ꯀꯩꯒꯤ ꯅꯍꯥꯟ ꯅꯉꯣꯟꯗ ꯑꯀꯟꯕ ꯈꯣꯟꯐꯝ ꯑꯃ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯇꯥꯝꯅꯥꯁꯨ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ ꯅꯨꯃꯤꯠꯇꯨꯗ ꯐꯤꯔꯦꯞꯄꯅ ꯃꯉꯣꯟꯗ ꯆꯩꯈꯤꯕ ꯅꯨꯃꯤꯠ ꯃꯤꯀꯨꯞꯇ ꯃꯥꯏꯊꯣꯡꯗ ꯅꯤꯡꯉꯝꯍꯧꯗꯕꯒꯤ ꯃꯃꯤ ꯃꯥꯅꯁꯨ ꯍꯥꯏꯐꯦꯠ ꯎꯈꯤ ꯃꯥꯜꯂꯦ ꯐꯤꯔꯦꯞꯄ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯄꯤꯕꯥꯒ ꯅꯪꯒꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯑꯩ ꯈꯪꯅꯤꯡꯕ ꯄꯣꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯄꯥꯝꯗꯦ ꯍꯥꯏꯔꯒꯁꯨ ꯏꯠꯁ ꯑꯣꯀꯦ ꯃꯔꯨꯞꯅꯤ ꯐꯤꯔꯦꯞꯄ ꯅꯣꯛꯐꯦꯠ ꯃꯔꯨꯞ ꯍꯥꯏꯕꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅꯃꯛ ꯂꯩꯅꯩꯅꯦꯀꯣ
ꯂꯩꯇꯕꯁꯨ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯅꯪꯅ ꯃꯦꯜ ꯐ꯭ꯔꯦꯟ ꯑꯃ ꯂꯩꯈꯤꯕꯗ ꯑꯩ ꯁꯥꯎꯅꯤꯡꯕ ꯄꯣꯛꯏ ꯍꯥꯏꯔꯒ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯃꯥꯡꯂꯣꯝꯗ ꯒꯝ ꯆꯠꯈꯤ ꯑꯗꯨꯕꯨ ꯇꯥꯝꯅꯥꯗꯤ ꯈꯣꯡꯊꯥꯡ ꯇꯞꯊꯍꯧꯏ ꯐꯨꯛꯄ ꯐꯥꯎ ꯀꯥꯎꯅ ꯂꯦꯞꯇꯨꯅ ꯇꯨꯡꯗꯒꯤ ꯀꯌꯥ ꯉꯥꯟꯗꯅ ꯎꯔꯤꯕ ꯐꯤꯔꯦꯞꯄꯒꯤ ꯂꯨꯈꯝꯗꯨꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯌꯦꯡꯉꯤ ꯑꯃꯦꯡꯕ ꯊꯥꯕꯜꯂꯛꯇ ꯌꯦꯡꯂꯁꯨ ꯊꯥꯕꯜ ꯃꯉꯥꯜ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯦꯡꯉꯤ ꯑꯌꯨꯛꯀꯤ ꯃꯁꯦꯛꯇ ꯎꯔꯛꯄꯗꯁꯨ ꯀꯣꯔꯧꯃꯥꯅ ꯃꯅꯤꯡꯗ ꯂꯦꯞꯍꯧꯏ ꯑꯃꯝꯕ ꯊꯥꯎꯃꯩ ꯃꯩꯉꯥꯜ ꯑꯗꯨꯗꯁꯨ ꯐꯖꯈꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯃꯦꯟ ꯁꯔꯠꯇ ꯈꯨꯗꯥꯡ ꯊꯦꯛꯀꯠꯇꯨꯅ ꯇꯛ ꯇꯧꯔꯒ ꯆꯠꯂꯤꯕ ꯃꯥꯒꯤ ꯍꯨꯝꯖꯤꯜꯂꯤꯕ ꯄꯣꯀꯦꯠ ꯑꯗꯨꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯁꯠꯂꯒ ꯈꯨꯗꯥꯡ ꯑꯁꯤ ꯁꯝꯂꯨꯒꯗ꯭ꯔꯥ ꯄꯥꯝꯕꯣꯝ ꯅꯥꯝꯃꯗ ꯆꯤꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯀꯣꯟꯁꯤꯜꯂꯒ ꯉꯥꯊꯔꯨꯁꯤꯔꯥ ꯂꯦꯡꯖꯨꯝ ꯑꯁꯤꯗ ꯅꯠꯇ꯭ꯔꯒ ꯃꯅꯥꯛꯇ ꯅꯛꯅ ꯂꯦꯞꯂꯒ ꯀꯧꯔꯨꯒꯗ꯭ꯔꯥ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯐꯤꯔꯦꯞꯄ ꯃꯈꯣꯡ ꯂꯦꯞꯇꯨꯅ ꯃꯉꯛꯈꯛ ꯂꯩꯁꯤꯜꯂꯛꯂꯒ ꯃꯉꯛꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯃꯤꯀꯨꯞꯇꯨꯗ ꯅꯣꯛꯂꯨꯏ ꯃꯤꯅꯣꯛ ꯑꯃ ꯁꯪꯁꯥꯔꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯗ ꯂꯦꯞꯂꯨꯔꯕ ꯈꯣꯡꯐꯝ ꯊꯨꯔꯞ ꯇꯥꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯩ ꯅꯛꯅ ꯑꯃꯅ ꯑꯃꯒꯤ ꯁꯃꯤꯜ ꯐꯥꯎꯅ ꯐꯤꯔꯦꯞꯄꯒꯤ ꯃꯁꯥꯗ ꯆꯥꯏꯔꯛꯄ ꯄꯔꯐ꯭ꯌꯨꯝ ꯇꯥꯝꯅꯥꯒꯤ ꯋꯥꯈꯜꯗ ꯆꯨꯔꯛꯇꯨꯅ ꯁꯔꯠꯀꯤ ꯑꯥꯏꯔꯟ ꯃꯅꯝ ꯋꯥꯈꯜꯗ ꯂꯥꯟꯁꯤꯜꯂꯛꯄꯒꯤ ꯆꯥꯡꯗ ꯌꯥꯝꯅ ꯅꯛꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡ ꯉꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯔꯛꯇ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯏ ꯇꯥꯝꯅꯥꯅ ꯍꯩꯅꯔꯣꯏꯗꯕ ꯃꯅꯝ ꯑꯃꯗꯤ ꯑꯗꯨꯕꯨ ꯍꯩꯅꯗꯦ ꯍꯥꯏꯅ ꯃꯥꯏꯊꯣꯡꯁꯨ ꯁꯨꯛꯈꯤꯗꯦ ꯇꯊꯤꯁꯨ ꯌꯦꯡꯈꯤꯗꯦ ꯌꯨꯝꯗ ꯍꯜꯂꯗꯕ꯭ꯔꯥ ꯍꯜꯂꯅꯨ ꯍꯥꯏꯔꯒꯁꯨ ꯍꯜꯂꯣꯏ ꯊꯥꯖꯤꯟꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯔꯤꯑꯦꯛꯁꯟꯅ ꯃꯃꯥꯏ ꯊꯥꯔꯞ ꯄꯤꯈꯤꯕꯅꯤ ꯄꯥꯎꯈꯨꯝꯗꯣ ꯐꯠ ꯌꯦꯡꯂꯝꯂꯒ ꯇꯥꯝꯅꯥꯁꯨ ꯌꯨꯝꯗ ꯉꯟꯅ ꯍꯟꯖꯤꯟꯕ ꯐꯩ ꯐꯤꯔꯦꯞꯄ ꯅꯣꯛꯂꯒ ꯍꯜꯂꯗꯕꯅꯤ ꯃꯤꯅꯣꯛꯇꯨ ꯂꯨꯝꯈꯤ ꯀꯅꯥ ꯑꯃꯅ ꯃꯥꯒꯤ ꯋꯥꯗꯨꯅ ꯃꯥꯒꯤꯗꯃꯛ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅꯤ ꯈꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯈꯤ ꯑꯃꯨꯛꯁꯨ ꯇꯞꯅ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤ ꯐꯤꯔꯦꯞꯄ ꯂꯦꯛꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯇꯥꯝꯅꯥꯒꯤ ꯃꯥꯏꯊꯣꯡꯗ ꯂꯨꯝꯅ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯄꯥꯎꯈꯨꯝꯗꯣ ꯈꯣꯟꯖꯦꯜꯗ ꯑꯔꯨꯝꯕ ꯅꯨꯡꯖꯥꯎ ꯑꯃꯅ ꯌꯦꯡꯕꯒꯨꯝ ꯀꯥ ꯍꯦꯟꯅ ꯈꯣꯟꯖꯦꯜ ꯂꯨꯝꯊꯈꯤꯕ ꯐꯤꯔꯦꯞꯄꯅ ꯈꯣꯟꯖꯦꯜ ꯆꯥꯡ ꯐꯥꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯍꯩꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯤ ꯍꯥꯏꯕꯒꯤ ꯋꯥꯔꯧꯅ ꯍꯪꯈꯤꯕ ꯋꯥꯍꯪꯂ ꯃꯤꯀꯨꯞꯇꯨꯗ ꯀꯔꯝꯕꯅꯣ ꯇꯥꯝꯅꯥꯅ ꯈꯟꯒꯗꯕ ꯈꯟꯐꯝꯁꯨ ꯈꯪꯂꯨꯗꯦ ꯃꯇꯝꯒꯤ ꯏꯆꯦꯜꯅ ꯊꯨꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅ ꯑꯍꯣꯡꯕ ꯅꯥꯏꯕꯒꯤꯔꯥ ꯅꯪꯗꯤ ꯌꯥꯝ ꯍꯣꯡꯗꯨꯅ ꯍꯤꯡꯂꯝꯂꯦ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯒ ꯇꯥꯝꯅꯥ ꯒꯦꯠꯇ ꯒꯝ ꯆꯪꯈꯤ ꯐꯤꯔꯦꯞꯄꯁꯨ ꯅꯣꯛꯐꯦꯠ ꯌꯦꯡꯍꯧꯏ ꯇꯤꯟꯅ ꯆꯦꯛꯁꯤꯟꯅ ꯈꯥꯔꯤꯕ ꯒꯦꯠꯇꯨꯒꯤ ꯃꯅꯨꯡ ꯂꯥꯟꯁꯤꯟꯈꯤꯕ ꯌꯦꯡꯍꯧꯏ ꯒꯦꯠ ꯊꯤꯡꯖꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯒ ꯃꯃꯥꯏꯁꯨ ꯂꯩꯊꯣꯔꯛꯏ ꯍꯟꯗꯨꯅ ꯂꯥꯛꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ ꯊꯧꯕꯁꯨ ꯍꯧꯔꯛꯏ ꯐꯤꯔꯦꯞꯄ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯨꯕꯒ ꯃꯁꯥꯗ ꯇꯥꯡꯖꯔꯤꯕ ꯃꯦꯟ ꯁꯔꯠ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯦꯟꯅ ꯑꯃꯨꯛꯁꯨ ꯂꯨꯖ ꯑꯣꯏꯍꯜꯂꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯉꯧꯕꯗ ꯁ꯭ꯋꯥꯏꯁꯦ ꯇꯥꯃꯣ ꯑꯦꯟꯁꯥꯡ ꯑꯊꯣꯡꯕ ꯌꯣꯟꯐꯝ ꯈꯪꯕ꯭ꯔꯥ ꯀꯩꯊꯦꯜꯗꯗꯤ ꯈꯪꯉꯤ ꯁ꯭ꯋꯥꯏꯗꯗꯤ ꯈꯪꯗꯦ ꯃꯅꯝꯗ ꯊꯤꯗꯧ ꯃꯉꯥꯏꯔꯦ ꯀꯩꯗꯧꯅꯕꯅꯣ ꯁꯔ ꯏꯟꯁꯥꯡ ꯑꯊꯣꯡꯕꯁꯦ ꯀꯩꯗꯧꯅꯒꯦ ꯌꯨꯒ ꯃꯥꯔꯤꯅꯩ ꯑꯗꯨꯁꯨ ꯆꯥꯗꯣꯏ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯁꯔ ꯀꯩꯊꯦꯜꯗ ꯍꯥꯏꯊꯔꯨꯁꯤ ꯑꯦꯟꯁꯥꯡ ꯂꯩꯒꯦ ꯀꯩꯅꯣ ꯇꯞ ꯇꯥꯒꯩ ꯆꯥꯔꯛꯑꯗꯥꯏꯅꯦ ꯑꯣꯛꯂꯛꯇ꯭ꯔꯕꯣ ꯁꯔ ꯁꯔꯒꯤ ꯆꯈꯥꯎ ꯀꯦꯄꯥꯁꯤꯇꯤꯁꯤꯗꯤ ꯃꯩ ꯇꯥꯔꯝꯃꯤ ꯖꯥꯠꯅꯤꯅ ꯅꯠꯇ꯭ꯔꯒ ꯀꯩꯒꯤꯅꯣ ꯀꯅꯥꯒꯤꯅꯣ ꯌꯨꯝꯒꯤꯔꯣ ꯁꯔ ꯁꯔꯗꯤ ꯃꯄꯥꯟꯗ ꯊꯣꯡꯕꯁꯤ ꯆꯥꯗꯗꯥꯏꯅꯦ ꯃꯔꯝ ꯂꯩꯗꯅ ꯂꯩꯗꯧꯔꯤꯅꯤ ꯃꯔꯝꯗꯨꯅꯤ ꯁꯔ ꯈꯪꯅꯤꯡꯉꯤꯁꯦ ꯑꯩꯒꯤ ꯃꯔꯝ ꯃꯌꯥꯝꯁꯦ ꯊꯤꯖꯤꯟꯅꯕ ꯀꯅꯥꯅ ꯇꯣꯂꯣꯞ ꯄꯤꯒꯦ ꯑꯉꯧꯕ ꯅꯣꯛꯂꯒ खरा लोटकनब मीगी पुंसीसे याम थिसिनिंगबगी हैबिट अमा लई सर अइसु खरा हाइगंदे अदुना कानारोय खंगकनु नोंगमा नोंगमगी तपना तपना खंगकपसु याय अंगौ मखा तारुद्रे यूटर्न अमदगी कैथेलोमदा हाइगतली फिरेपा गारीदो साइड अमदा खामलमलगा मखोंगना कोइचत चतुना होटल थिरेई
ꯍꯥꯡꯂꯝꯕ ꯗꯨꯀꯥꯟꯁꯤꯡꯗ ꯑꯦꯟꯁꯥꯡ ꯑꯊꯣꯡꯕ ꯌꯣꯟꯕ ꯍꯣꯇꯦꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯤ꯫ ꯑꯉꯧꯕꯗ ꯊꯥꯗꯣꯛꯇꯨꯅ ꯊꯤꯍꯟꯗꯦ, ꯃꯥꯗꯤ ꯒꯥꯔꯤꯗ ꯉꯥꯏꯔꯤ꯫ ꯃꯇꯣꯝꯇ ꯈꯜꯂꯤ꯫ ꯐ꯭ꯂꯥꯋꯔ ꯁ꯭ꯇꯣꯔ ꯑꯃꯨꯛ ꯆꯪ, ꯑꯦꯟꯁꯥꯡ ꯊꯣꯡꯐꯝ ꯑꯃꯨꯛ ꯊꯤ, ꯅꯨꯡꯁꯤ ꯁꯩꯔꯦꯡ ꯑꯃꯨꯛ ꯊꯤꯗꯣꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯀꯥꯟ ꯀꯩꯅꯣꯝꯃ ꯀꯟꯅ ꯇꯧꯈꯠꯂꯛꯏ, ꯏꯁꯧꯁꯨ ꯀꯟꯅ ꯍꯦꯟꯒꯠꯂꯛꯏ, ꯃꯨꯠꯁꯨ ꯌꯥꯝ ꯊꯨꯅ ꯑꯣꯜꯂꯦ꯫ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯁꯤꯕꯣ? ꯐꯤꯔꯦꯞꯄ ꯑꯃꯨꯕ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯆꯪꯉꯛꯄꯒ ꯑꯉꯧꯕꯁꯨ ꯀꯥꯔ ꯊꯧꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄ ꯀꯥꯈꯠꯂꯛꯄꯒ ꯁ꯭ꯇꯥꯔꯠ ꯇꯧꯏ꯫ ꯇꯥꯝꯅꯥꯒꯤ ꯊꯣꯡꯒꯥꯜ ꯍꯦꯟꯀꯠꯂꯞ ꯒꯥꯔꯤꯗꯣ ꯈꯥꯝꯍꯜꯂꯤ꯫ ꯑꯉꯧꯕ ꯀꯨꯝꯊꯍꯟꯗꯦ, ꯃꯇꯣꯝꯇ ꯀꯨꯝꯊꯗꯨꯅ ꯂꯥꯛꯏ꯫ ꯒꯦꯠ ꯃꯄꯥꯗ ꯋꯥꯈꯜ ꯍꯛꯆꯤꯟꯅ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯐꯅ ꯀꯨꯏꯅ ꯂꯦꯞꯄꯤ꯫ ꯀꯝꯗꯧꯅ ꯄꯥꯎ ꯄꯤꯁꯤꯒꯦ ꯄꯤꯐꯝꯁꯨ ꯈꯪꯗꯦ꯫ ꯃꯉꯥꯎ ꯊꯤꯕ ꯄꯥꯈꯪ ꯑꯃ ꯑꯣꯏꯗꯨꯅ ꯂꯤꯠꯁꯤꯜꯂꯨꯔꯒ ꯄꯤꯁꯤꯜꯂꯨꯅꯤ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ, ꯏꯆꯣꯞ ꯆꯣꯞꯅꯗꯅ ꯂꯥꯟ ꯊꯣꯛꯀꯅꯤ꯫ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯄꯤꯌꯣꯟꯗ ꯍꯪꯁꯤꯔ ꯈꯜꯂꯤ꯫ ꯀꯩ ꯑꯃꯨꯛ ꯈꯟꯈꯤꯅꯤ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯤ꯫ ꯇꯥꯃꯣ, ꯁꯥꯔ ꯌꯨꯝ ꯌꯧꯕꯤꯔꯕ꯭ꯔꯥ? ꯏꯔꯥꯡ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯅ ꯅꯥꯀꯣꯡꯗ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯇꯞꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏ꯫ ꯐꯤꯔꯦꯞꯄꯅ, ꯍꯣꯏ ꯌꯧꯁꯤꯜꯂꯛꯑꯦ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ ꯇꯥꯃꯣꯗ꯫ ꯑꯣ ꯐꯔꯦ ꯁꯥꯔ ꯍꯥꯏꯔꯒ ꯀꯣꯜ ꯀꯛꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄ ꯂꯨꯈꯝꯗ ꯃꯈꯨꯠꯅ ꯇꯞꯂꯤ ꯇꯞꯅꯤ ꯅꯥꯜꯂꯤ꯫ ꯇꯧꯐꯝꯁꯨ ꯈꯪꯗꯕꯒꯤ ꯃꯁꯥꯗꯣ ꯄꯪꯂꯦꯡꯁꯨ ꯂꯦꯡꯉꯤ꯫ ꯁꯣꯝꯗ ꯇꯥꯝꯅ ꯔꯥꯏꯁ ꯀꯨꯀꯔꯗꯨꯗ ꯌꯦꯡꯂꯒ, ꯑꯦꯟꯁꯥꯡꯁꯨ ꯊꯣꯡꯉꯅꯨꯅ ꯊꯣꯡꯍꯧꯗ꯭ꯔꯦ, ꯆꯒꯪꯒ ꯊꯨꯝꯒ ꯇꯣꯠꯂ ꯆꯥꯗꯣꯏꯔꯣ? ꯄꯨꯡꯁꯨ ꯊꯦꯡꯉꯦ, ꯗꯨꯀꯥꯟ ꯊꯣꯛꯀꯦꯁꯨ꯫ ꯇꯞꯅ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ꯫ ꯂꯥꯏꯃ ꯐꯠꯁꯨ ꯐꯠꯇꯦꯗ, ꯐꯤꯔꯦꯞꯄ ꯍꯥꯏꯕ ꯗꯨꯔꯕꯥꯁꯥ ꯅꯪꯁꯦ꯫ ꯀꯔꯝ ꯀꯥꯟꯗꯩꯕꯨ ꯍꯩꯈꯤꯕ ꯁꯧꯅꯣ? ꯀꯩꯁꯨ ꯊꯣꯛꯅꯗ꯭ꯔꯀꯥꯟꯁꯤꯗ ꯅꯪꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯊꯕꯛꯇ ꯑꯩꯅ ꯀꯃꯥꯏꯅ ꯍꯥꯏꯕ ꯏꯜꯂꯣꯏꯕ? ꯇꯥꯝꯅꯥ ꯅꯪꯃꯁꯨ ꯄꯨꯔꯥ ꯁꯦꯝꯖꯤꯜꯂꯕ꯭ꯔꯥ ꯀꯩꯅꯣ? ꯍꯥꯏꯔꯞꯈꯛ ꯃꯃꯤꯠꯅ ꯈꯨꯠꯆꯤꯜꯂꯛꯄꯗ ꯑꯩꯁꯨ ꯄꯪꯊꯈ꯭ꯔꯦꯕ꯫ ꯃꯥꯏꯗꯣ ꯃꯉꯣꯟꯗ ꯆꯥ ꯄꯤꯊꯛꯎꯕꯒꯤ ꯔꯤꯚꯦꯟꯁꯂꯣ? ꯂꯦꯝꯅ ꯇꯣꯛꯑꯣꯏ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯕꯅꯤ꯫ ꯆꯥꯎꯕꯤꯒꯤ ꯐꯣꯟ ꯂꯥꯛꯏ꯫ ꯃꯥꯏꯊꯣꯡ ꯈꯪꯉꯥꯟ ꯉꯥꯜꯂꯤ꯫ ꯃꯆꯦ ꯆꯥꯎꯕꯤꯗ ꯑꯦꯟꯁꯥꯡ ꯂꯧꯍꯜꯂꯨꯔꯒꯦ ꯈꯟꯈ꯭ꯔꯦ ꯄꯥꯈꯠꯇꯨꯅ꯫ ꯆꯦ, ꯇꯥꯆꯧ ꯍꯣꯏꯗ ꯆꯠꯂꯨꯔꯕꯣ? ꯆꯠꯂꯨꯔꯦ꯫ ꯑꯩꯁꯨ ꯆꯠꯂꯨꯔꯕꯅꯤ꯫ ꯅꯨꯄꯥ ꯉꯥꯛꯇ ꯉꯥꯏꯍꯧꯕꯗꯨꯗ ꯇꯟꯗꯅ ꯍꯜꯂꯛꯑꯦ꯫ ꯈꯤꯇꯪ ꯉꯟꯅ ꯆꯠꯂꯒ ꯂꯧꯔꯝꯃꯁꯨ ꯐꯗꯧꯕ꯫ ꯏꯆꯦꯗ ꯑꯦꯟꯁꯥꯡꯒ ꯌꯥꯝꯃꯤꯕ꯭ꯔꯣ? ꯍꯣ, ꯃꯅꯤꯗꯣ ꯃꯀꯣꯛ ꯃꯃꯩ ꯈꯪꯗꯗꯅ ꯉꯥꯎꯔ ꯃꯥꯜꯂꯤ꯫ ꯅꯪꯒꯤ ꯑꯦꯟꯁꯥꯡ ꯊꯣꯡꯒꯥꯜꯗ ꯊꯝꯃꯝꯃꯤꯌꯦ꯫ ꯆꯪꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯐꯤꯔꯦꯞꯄꯗ ꯁꯤꯟꯅꯔꯛꯑ ꯃꯥꯜꯂꯦ꯫ ꯐꯤꯔꯦꯞꯄ ꯄꯜꯂꯛꯄꯗ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯐꯣꯟꯒ ꯄꯠ ꯀꯛꯊꯠꯂꯒ ꯏꯃꯨꯡꯗꯒꯤ ꯄꯥꯏꯊꯣꯔꯛꯏ꯫ ꯒꯦꯠ ꯍꯥꯡꯂꯒ ꯆꯦꯟꯊꯣꯔꯛꯄꯗ ꯐꯤꯔꯦꯞꯄꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯥꯛ ꯌꯦꯠ ꯃꯉꯛꯅ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯏꯁꯤꯛ ꯁꯤꯛꯄ ꯅꯨꯃꯤꯗꯥꯡꯗꯨꯗ ꯋꯥꯕꯒꯤꯔ ꯄꯥꯈꯠꯄꯒꯤꯔ ꯍꯔꯥꯎꯕꯒꯤꯔ ꯁꯣꯔꯁꯨ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗ ꯒꯦꯠꯀꯤ ꯍꯨꯛ ꯑꯗꯨꯗ ꯄꯦꯄꯔ ꯕꯦꯒ ꯑꯃ ꯌꯥꯜꯂꯤꯗꯣ ꯎꯏ꯫ ꯆꯪꯁꯤꯜꯂꯒ ꯂꯧꯊꯩ꯫ ꯅꯥꯛ ꯌꯦꯠꯇ ꯂꯩꯇ꯭ꯔꯕ ꯐꯤꯔꯦꯞꯄꯒꯤ ꯒꯥꯔꯤꯅ ꯆꯠꯂꯝꯒꯗꯧꯕ ꯂꯝꯕꯦꯜ ꯑꯗꯣꯝꯗ ꯅꯍꯧꯅꯅ ꯌꯦꯡꯖꯩ꯫ ꯃꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯊꯣꯡꯒꯥꯜꯁꯤꯗ ꯂꯦꯞꯂꯝꯃꯤ ꯍꯥꯏꯕꯒꯤ ꯐꯥꯎꯔꯛꯄ ꯅꯨꯡꯉꯥꯏꯕ ꯑꯁꯤꯅ ꯃꯁꯥꯗꯣ ꯊꯨꯝꯍꯠꯂꯤ꯫ ꯄꯦꯄꯔ ꯕꯦꯒꯇꯣ ꯍꯥꯡꯂꯒ ꯑꯃꯨꯕ ꯄ꯭ꯂꯥꯁꯇꯤꯛ ꯆꯦꯔꯪꯗꯨꯁꯨ ꯀꯤꯁꯤ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯁ꯭ꯋꯥꯁꯇꯤꯒꯤ ꯃꯊꯦꯜ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯜꯂꯛꯏ꯫ ꯆꯤꯟꯊꯤꯕ꯫ ꯑꯌꯨꯛꯇꯨ ꯑꯦꯔꯣꯟ ꯌꯥꯝꯅ ꯉꯜꯂꯤ꯫ ꯁꯥꯏꯀꯜ ꯊꯧꯗꯣꯔꯛꯄ ꯁꯥꯖꯦꯜ ꯑꯣꯏꯅ ꯐꯅ ꯁꯥꯡꯅ ꯊꯧꯗꯣꯔꯛꯏ꯫ ꯀꯣꯛꯇꯅ ꯍꯦꯜꯃꯦꯠ, ꯈꯨꯠꯇꯅ ꯒ꯭ꯂꯞꯁ, ꯔꯥꯏꯗꯤꯡꯒꯤ ꯁ꯭ꯄꯣꯔꯠ ꯁꯨ ꯑꯃ, ꯐꯤꯇꯦꯁ ꯁꯥꯏꯀ꯭ꯂꯤꯡ ꯖꯔꯁꯤ, ꯑꯗꯨꯒ ꯁꯥꯏꯀ꯭ꯂꯤꯡ ꯄꯦꯟ ꯑꯃ, ꯃꯃꯤꯠꯇꯅ ꯑꯃꯨꯕ ꯁ꯭ꯄꯦꯛ꯫ ꯁꯥꯏꯀꯜ, ꯕꯥꯏꯛ ꯊꯧꯕꯁꯨ ꯄꯥꯝꯃꯤ꯫ ꯒꯥꯔꯤꯗ ꯈꯔ ꯉꯥꯎꯏ꯫ ꯔꯦꯁꯔꯒꯨꯝꯕ ꯑꯣꯏꯕ ꯄꯥꯝꯖꯕ ꯃꯤꯅꯤ꯫ ꯁꯥꯏꯀꯜꯗꯨ ꯐꯅ ꯁꯥꯡꯅ ꯊꯧꯔꯨꯔꯦ꯫ ꯈꯣꯡꯖꯣꯝ ꯐꯥꯎꯕ ꯍꯥꯏꯊꯔꯨꯔꯒ ꯍꯥꯏꯒꯠꯂꯛꯏ꯫ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯃꯗ ꯃꯈꯣꯡ ꯅꯥꯝꯃ ꯇꯥꯔꯒ ꯈꯥꯝꯃꯤ꯫ ꯀꯅꯥꯁꯨ ꯊꯣꯔꯛꯂꯔꯣꯏꯗꯕ, ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯕ, ꯏꯍꯥꯡ ꯍꯥꯡꯍꯧꯔꯕ, ꯃꯥꯅ ꯈꯣꯏꯗꯥꯔꯨꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯣꯡꯒꯥꯜꯅꯤ꯫ ꯃꯇꯝ ꯑꯃꯗ ꯃꯤꯁꯛ ꯑꯃ ꯇꯣꯏꯅ ꯊꯣꯔꯛꯂꯝꯕ ꯊꯣꯡꯒꯥꯜꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗꯒꯤ ꯃꯥꯅ ꯐꯅ ꯉꯥꯏꯔꯨꯔꯁꯨ ꯊꯣꯔꯛꯂꯔꯣꯏ ꯃꯤꯁꯛꯇꯣ꯫ ꯉꯥꯏꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯔꯔꯣꯏ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯃ ꯑꯅꯤ ꯄꯜꯂꯨꯔꯕ ꯃꯇꯨꯡ
ꯌꯥꯡꯅ ꯊꯧꯔꯛꯏ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯤ ꯃꯥꯒꯤꯁꯨ ꯑꯇꯦꯟꯕ ꯊꯧꯗꯣꯛ ꯅꯤꯡꯉꯣꯜꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯅꯤꯔꯛ ꯁꯨꯕ ꯊꯦꯡꯅꯕ ꯑꯍꯨꯝꯂꯛ ꯁꯨꯕ ꯊꯦꯡꯅꯕ ꯏꯇꯠ ꯇꯠꯇꯅ ꯐꯤꯔꯦꯞꯄꯅ ꯃꯥꯕꯨ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛ ꯄꯨꯕꯤꯕꯗ ꯊꯦꯡꯅꯔꯛꯄꯗꯒꯤ ꯁꯨꯝ ꯁꯨꯝ ꯌꯦꯡꯅꯤꯡꯉꯛꯄ ꯐꯥꯎꯔꯛꯈꯤ ꯁꯨꯝ ꯁꯨꯝ ꯋꯥꯈꯜꯗ ꯍꯥꯞꯆꯤꯜꯂꯛꯈꯤ ꯅꯣꯡꯃꯁꯨ ꯃꯔꯨꯞ ꯑꯍꯨꯝ ꯄꯨꯟꯕꯗ ꯍꯪꯈꯤ ꯐꯤꯔꯦꯞꯄ ꯅꯤꯡꯉꯣꯜꯗꯨ ꯅꯨꯄꯥ ꯀꯣꯏꯔꯝꯗꯧ ꯃꯥꯟꯕ꯭ꯔꯣ ꯐꯤꯔꯦꯞꯄꯅ ꯈꯪꯗꯦ ꯑꯇꯣꯞꯄ ꯅꯨꯄꯤꯒꯤ ꯊꯤꯖꯤꯟꯕ ꯌꯦꯡꯁꯤꯟꯕ ꯑꯩ ꯁꯪꯗꯦ ꯀꯩꯒꯤꯅꯣ ꯍꯦꯔꯣꯟ ꯅꯣꯛꯏ ꯐꯤꯔꯦꯞꯄꯅ ꯅꯪꯁꯨ ꯕꯁꯟꯇ ꯂꯥꯛꯏꯔꯣ ꯕꯣꯔꯤꯁꯅ ꯌꯥꯔꯦ ꯑꯝꯇ ꯐꯥꯒꯤꯗꯩ ꯃꯃꯥꯟꯅꯕꯤ ꯀꯣꯏꯅꯔꯗꯤ ꯑꯃ ꯀꯥꯏꯅꯩ ꯍꯥꯏꯕꯅꯤ ꯑꯝꯇ ꯌꯦꯠꯂꯨꯈꯤꯅꯨ ꯍꯦꯔꯣꯟ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯇꯥꯝꯅꯥꯒ ꯐꯤꯔꯦꯞꯄꯒ ꯂꯨꯍꯣꯡꯗ꯭ꯔꯤꯐꯥꯎ ꯑꯩ ꯁꯤꯡꯒꯜ ꯑꯣꯏꯔꯦ ꯅꯣꯛꯈꯤ ꯐꯥꯒꯤ ꯇꯥꯊꯣꯛꯈ꯭ꯔꯕꯁꯨ ꯊꯃꯣꯏꯗ ꯁꯤꯔꯤꯌꯁ ꯑꯣꯏꯁꯤꯜꯂꯛꯈꯤ ꯃꯔꯨꯞꯀꯤꯗꯃꯛ ꯃꯆꯤꯟꯁꯨ ꯐꯣꯠꯆꯤꯟꯈꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯋꯥꯐꯝ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯈꯤꯗꯦ ꯉꯁꯤꯁꯨ ꯌꯨꯝꯗ ꯁꯨꯇꯤ ꯊꯣꯔꯛꯄꯁꯤꯗ ꯂꯩꯔꯝꯂꯔꯣꯏꯗꯕꯤ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯅꯤꯡꯕꯅ ꯁꯣꯝꯗ ꯍꯦꯛ ꯊꯧꯗꯔꯛꯂꯤꯕꯅꯤ ꯑꯦꯔꯣꯟ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯑꯩꯁꯤꯕꯨ ꯅꯨꯄꯥ ꯊꯣꯛꯑꯝꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯗ ꯆꯠꯂꯝꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯅꯁꯨ ꯍꯦꯟꯖꯤꯜꯂꯛꯏ ꯅꯤꯡꯉꯝꯗꯕ ꯄꯣꯛꯄ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯃꯜ ꯈꯪꯗ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡ ꯀꯌꯥ ꯃꯃꯜ ꯂꯩꯕꯅꯣ ꯈꯪꯂꯛꯄꯒꯨꯝ ꯀꯥꯟꯆꯤꯄꯨꯔ ꯍꯥꯏꯒꯠꯂꯛꯄꯒꯤ ꯄꯣꯠ ꯍꯣꯜ ꯑꯃꯗ ꯈꯪꯁꯨ ꯁꯨꯖꯨꯟꯗꯨꯅ ꯁꯥꯏꯀꯜꯒ ꯄꯨꯂꯞ ꯁꯤꯠꯂꯒ ꯇꯥꯏ ꯇꯨꯡꯗ ꯊꯧꯔꯛꯄ ꯀꯥꯔ ꯑꯃꯁꯨ ꯑꯐꯤꯡ ꯑꯐꯥꯏꯗ ꯍꯣꯟ ꯈꯣꯡꯖꯤꯜꯂꯛꯏ ꯍꯦꯟꯒꯠꯇꯨꯅ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯏ ꯑꯦꯔꯣꯟꯁꯨ ꯋꯥꯔꯨꯕꯒꯤ ꯍꯨꯃꯥꯡ ꯖꯤ ꯇꯥꯅ ꯍꯧꯒꯠꯂꯤ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯤ ꯅꯨꯄꯥꯗꯨꯅ ꯁꯥꯏꯀꯜ ꯍꯨꯒꯠꯄꯤꯔꯒ ꯆꯪꯉꯛꯏ ꯁꯣꯛꯄ꯭ꯔ ꯇꯥꯃꯣ ꯄꯥꯈꯪ ꯃꯆꯥꯅꯤ ꯑꯦꯔꯣꯟ ꯇꯞꯅ ꯍꯧꯒꯠꯂꯤ ꯃꯐꯤꯗꯨ ꯏꯇꯞ ꯇꯞꯅꯁꯨ ꯀꯟꯊꯣꯛꯂꯒ ꯁꯣꯛꯇꯦ ꯌꯥꯔꯅꯤꯗ ꯎꯍꯧꯗ꯭ꯔꯦ ꯄꯣꯠ ꯍꯣꯜꯁꯦ ꯁ꯭ꯋꯥꯏꯁꯦ ꯂꯝꯕꯤ ꯈꯔ ꯐꯠꯇꯕꯅꯤ ꯁꯔꯀꯥꯔꯒꯤ ꯀꯣꯏꯂꯥ ꯑꯁꯤꯗꯤ ꯁꯦꯝꯕꯒ ꯀꯥꯏꯕꯅ ꯍꯥꯟꯕꯅꯤ ꯑꯦꯔꯣꯟ ꯅꯣꯛꯏ ꯁꯥꯏꯀꯜꯗ ꯅꯨꯄꯥꯗꯨꯗꯒꯤ ꯂꯧꯔꯒ ꯃꯈꯥ ꯇꯥꯅ ꯊꯧꯔꯛꯂꯦ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯒꯦꯔꯦꯖꯇ ꯏꯟꯁꯤꯜꯂꯝꯃꯒ ꯀꯥꯗ ꯄ꯭ꯔꯄꯞ ꯆꯪꯉꯛꯏ ꯈꯨꯗ ꯇꯠꯂꯤꯗꯨꯗ ꯃꯣꯂꯣꯝ ꯍꯥꯞꯄꯤ ꯕꯣꯔꯤꯁꯀꯤ ꯐꯣꯟ ꯂꯥꯛꯁꯤꯜꯂꯤ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯨꯅ ꯑꯁꯣꯛꯄꯗꯨ ꯍꯤꯗꯥꯛ ꯍꯥꯞꯄꯤ ꯀꯩ ꯂꯩꯔꯦ ꯕꯣꯔꯤꯁꯅ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯌꯨ ꯊꯛꯎꯁꯤꯗꯅ ꯑꯩ ꯌꯨ ꯊꯛꯇ꯭ꯔꯦ ꯑꯗꯨꯗꯤ ꯍꯤꯗꯥꯛ ꯊꯛꯎꯁꯤ ꯑꯦꯔꯣꯟ ꯅꯣꯛꯂꯒ ꯑꯗꯨ ꯍꯥꯏꯌꯨꯗꯅ ꯍꯣꯔꯦꯟ ꯅꯪꯅ ꯊꯣꯛꯂꯛꯄꯗꯨꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯄꯤꯛꯑꯞ ꯂꯥꯛꯑꯣ ꯑꯦꯛꯁꯤꯗꯦꯟ ꯃꯆꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯀꯩ ꯇꯧꯕꯗ ꯊꯣꯛꯏꯕ ꯀꯌꯥꯝ ꯁꯣꯛꯏꯅꯣ ꯋꯥꯀꯤꯡ ꯆꯦꯟꯕꯗ ꯏꯁꯥ ꯏꯇꯣꯝꯗ ꯊꯣꯛꯄ ꯑꯦꯛꯁꯤꯗꯦꯟꯅꯤ ꯅꯪꯗꯤ ꯋꯥꯀꯤꯡꯗꯨ ꯂꯝꯕꯤ ꯃꯇꯥꯏꯗ ꯆꯦꯜꯂꯨ ꯍꯥꯏꯔꯒ ꯃꯤꯒꯤ ꯑꯔꯥꯛꯄ ꯒꯥꯔꯤꯗ ꯆꯣꯡꯁꯤꯟ ꯆꯦꯜꯂꯕ ꯅꯠꯇꯦ ꯁꯥꯏꯀꯜ ꯊꯧꯔꯨꯕꯅꯤ ꯀꯣꯡꯀꯨꯠꯇ ꯄꯨꯊꯔꯨꯕ ꯅꯃꯤꯠꯇꯣ ꯁꯣꯛꯃꯜꯂꯦꯅꯦ ꯀꯌꯥꯝ ꯁꯣꯛꯀꯦ ꯌꯥꯝ ꯁꯣꯛꯄ ꯅꯠꯇꯦꯗ ꯈꯨꯗ ꯈꯔ ꯇꯠꯄ ꯈꯛꯅꯤ ꯑꯁ ꯈꯤꯇꯪ ꯇꯠꯄ ꯑꯣꯏꯔꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯅꯪꯗꯤ ꯅꯊꯧꯅꯥ ꯌꯥꯝ ꯐꯕꯅꯤ ꯑꯥꯔꯃꯤ ꯑꯣꯏꯌꯨ ꯀꯥꯏꯅ ꯊꯥꯏꯅ ꯄꯨꯂꯤꯁꯅꯒ ꯌꯥꯝ ꯍꯥꯏꯈꯤꯕꯅꯤ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯎꯔꯦ ꯐꯔꯦ ꯍꯣꯔꯦꯟ ꯍꯤꯗꯥꯛ ꯊꯛꯑꯒ ꯂꯣꯏꯅ ꯐꯔꯅꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯄꯠ ꯀꯛꯊꯠꯈꯤ ꯑꯦꯔꯣꯟꯁꯨ ꯅꯣꯛꯏ ꯄꯨꯡ 9 ꯆꯞ ꯆꯥꯅ ꯑꯣꯐꯤꯁ ꯌꯧꯔꯛꯏ ꯑꯣꯐꯤꯁ ꯃꯅꯨꯡ ꯆꯪꯉꯛꯄꯗ ꯔꯨꯝ ꯑꯃꯗꯒꯤ ꯃꯥꯅ ꯉꯔꯥꯡ ꯊꯥꯖꯗꯅ ꯍꯥꯏꯗꯣꯛꯂꯝꯕ ꯋꯥꯍꯩ ꯈꯔꯗꯨꯒꯤ ꯈꯟꯅ ꯅꯩꯅꯕꯒꯤ ꯈꯣꯟꯖꯦꯜꯅ ꯅꯥꯀꯣꯡ ꯐꯥꯎꯔꯛꯏ ꯑꯩꯗꯤ ꯊꯥꯖꯔꯨꯗꯦ ꯍꯤꯗꯥꯛꯀꯤ ꯃꯌꯥꯏꯁꯦ ꯀꯟꯗꯤ ꯀꯜꯂꯤ ꯅꯣꯏꯅ ꯇꯥꯔꯛꯏꯗꯣ ꯑꯩꯈꯣꯏꯗꯤ ꯊꯥꯖꯗꯦꯗ ꯔꯥꯒ ꯅꯨꯡꯉꯥꯏꯕꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯔꯛꯄꯒꯗꯤ ꯅꯠꯇꯦꯀꯣ ꯅꯠꯇꯦ ꯊꯥꯖꯗ꯭ꯔꯒ ꯉꯔꯥꯡ ꯄꯥꯔꯇꯤ ꯄꯨꯜꯂꯨꯕ ꯈꯨꯗꯤꯡꯗ ꯂꯣꯏꯅ ꯍꯪꯉꯨ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯅꯗꯤ ꯀꯩꯝ ꯍꯩꯔꯝꯗꯧꯕ ꯃꯥꯟꯗꯦ ꯍꯥꯏꯁꯦ ꯃꯥꯅ ꯑꯣꯏꯅ ꯅꯩ ꯂꯩꯔꯝꯃꯦꯅ ꯂꯥꯏꯕꯛ ꯐꯕꯤꯗꯨꯕꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯑꯁꯨꯛ ꯐꯕꯁꯤ ꯍꯨꯟꯗꯣꯛꯂꯝꯃꯒ ꯀꯌꯥꯝ ꯐꯕ ꯈꯟꯈ꯭ꯔꯤꯅꯣ ꯑꯩꯈꯣꯏ ꯁꯔꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯤꯁꯨ ꯂꯩꯔꯤ ꯃꯥꯜꯂꯦꯅꯦ ꯃꯄꯥꯟ ꯂꯥꯟꯊꯣꯔꯛꯄꯗ ꯈꯣꯟꯖꯦꯜꯁꯤꯡꯗꯨ ꯃꯃꯤ ꯁꯥꯝꯍꯧꯔꯦ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯂꯨꯞꯄꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯦ ꯉꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯤꯌꯣꯟ ꯐꯥꯎꯕ ꯉꯁꯤꯒꯤ ꯎꯗꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇ ꯃꯌꯥꯝꯁꯤꯡꯗꯨꯒ ꯃꯥꯌꯣꯛꯅꯕ ꯏꯀꯥꯏꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯝꯅꯥꯒ ꯏꯪꯅ ꯆꯤꯛꯅ ꯅꯣꯔꯃꯦꯜ ꯀꯟꯚꯔꯖꯦꯁꯟ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯉꯛꯄꯒꯤꯔꯥ ꯃꯊꯧꯗ ꯀꯥ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯉꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯕ ꯋꯥꯔꯤꯗꯣ ꯉꯔꯥꯡꯗꯤ ꯃꯥꯒꯤꯅ ꯑꯋꯥꯕꯅꯤ
हिदाक अदुना मैसा काउथोकपगी महुत्ता मखुत पाइदुना हौखिबा वारीदा ओइना चिंगसिनबिखि ngarang yumda halakpagi fresh oithoi ising aingba glass ama thorakpaga balcony duda thoklaktuna ligi aram chokri duda famlaga ihang hangba atiya da su yengkhatlui machin da su suklen lendana sonki inakta leina pal amana kaya da lapna halliba nangbu una ichilsina nangbu nakna kauba su yara roidaba communication device na asi yona chawkhatlaba matam sida nangi khonjal aina taningakpa mikupta tawasu fanglaroidaba punsida lamba fanglaroidaba chang ama landuna asoiba aranba ama tawbirakla faw waroba sauba pungnamak hayandaba se nungsiba nang khaknani dada phiripa mamit kuppi onthorai thoina coffee semlaga changaktuna mabu kaurakpani coffee seme phiripa irumlum na hagwatlaga changsilai ising thaklubagi glass tu sofa gi table lu da thamnamlaga thoida semhallamlaba black coffee do lauraga phamung machi da tapna famthai thoina mabung da munna yenglaga ma chawna yu tha aga halakpa toire haibani ko mathwai nungai kidrabani phiripa noklaga yu thaga mi puna dausu natabasida kaigi mana saubiriba adu erso yu thaga halaga kanana nungai doino aduna bo coffee semalle sour tawrure singa ing bathakchile nisha handale ngai ko nang sida tumma doira tumoi haladawni sida kok tummodana yenge phirepa coffee akhabado sip ahum chinglaga thoi aigi left side rom wardrobe to hangero thoisu kaino khallaga changsindu na hangi phirepana sizinaramba posak loina mak hapaga thamba saini kai kaino yamna yauri guitar do pass toro khara thodage thoinok tuna hoine officer oibadagi thodabe habit su khara lera amani phirepa khiram noklaga haimallida adumba tawde ai nangon na nusibagi thodabani guitar do purai phirepasu kapto bed ki nakal macha table du da thamlaga thoidagi guitar do lawi string du da makhutna kakak chinglaga makhol thokhalli isai sakpase idea pamakpani kuhirina sokhidaba guitar se ai isai amasake nang just oigera thoisu chair do tingsilaga mama waira famlaga oige phirepa guitar do sem sakre karigumbada kana amabu nungsibe henmalakpada sakningba isaini ngasidi aiso adogi mutulai phirepa guitar do tapna khingba horai aing basur amada khinglaga saglai ngawi haina bai nungsiba oire aidi angaba manglan gumle tai bangshu pothafam khandana lele nungshi wakhalda luptuna ahing nung thil kaurakle phirepa nokfet tawki ngarang machalna mabu yinglaga mapi sinthakibado ningsingi yu ngawba saduna usinna khidabani magi khangliba nungsi maicha khangbagum mabungbu nungsibagi takhiba pirangni Saturday numitni tamna nomaisingdu service satkadaba ama leibagi chakhumgi awat apa leibusu oina bazar da haigalai kanglasa service tasu changlui meeting leibagi ahong achau manama sing kitang leina bohone gari machada haigalakpani gari park tawramaga maroi mapang morok hawai chengwai su khara leisilli side bag achauba amasu yali manama sing hapa khaw adumasu yalaga hobe thorakpada khudi thiduna tusinge tawi thorai macha sidi pharak yam tai he tusallamadi viral amu chalamoidraba hello sister sat on thorai
จังคนมันนกมีเลียบเริ่มมีตามนาบุมุนในยิงละก็ไอ้นิ่งสิงบรอตามนาดีขังตะบันนีนะงหักนิ่งสินนะบอกนี่จังคนมันนกละก็บาร์เดย์ปาร์ตี้อามาดาไอ้บุเฮลโตบิรัมบัตุนี่หักจางงมตะเวตุสินเกตเอาคิบดอตามนาสวะขันลากตุนะนกละก็แฟมิลี่ยามนิ่งบาเซอร์ตุนี่เนี่ยบาร์เดย์รินเต้าคินีให้นะอันนาบขังคิบดอเกเทลการ์อามิรอเฮ้ยทับมันสุดจัดลบะกายอยู่กับตัวมันไอ้ดรอปตัวรำไปอันนี้ก็ไม่ตัวกันละมากิการิยารุปนี่เลี้ยมลับคอนเจลอามานะนักกันตะกี้ปากหุ่นปีเรย์อันนี้มักตุฟัดยังทอรักปะดาพีเรปปอกเกตหุ่มดูนัจังสิเลยงาซีดีฟอร์เมนพิโซลอามัดตันเตจอกเกอร์เกรย์คัลเลอร์อามากาสัตงักซัมรอนออยบะไวท์อามากาอดูกาอุปสินบัจจับปลอามากานีพอเมลเซตรสูกระได้ดนปังลิมตลิมนโอบะราศีอามายาวรีจังคนมันนะฟิเรปากระดมจัดลูนอิเจลนุปีกะไกเทียนทอรักปะนี่มวยง่ายบุไอนะไอซูสมรอนออกมาคุยทอมบะจังคนมันนกละกะซิสเตอร์สิกะหานะขังนาบิบระตามนายามทุนะSir, I saw Sir with the service car to in a jet crack. Oh, Chama thak mina kisiro. Kudak the kam thora kiba, piri pagi sordo, sa no honba, a hoba sorga chap money. Nang mo in a thak lagi. Haidaga tamna, taha, nupa ani do the kitchen thori. Patigo, maroi mapang, pamtaduna layraga, count to the hub chili. Side bake to the gi, sell koyum home lagar satorak pada. Thupoi thuptabo yauriba phiri pagi paper bag to nan tharak pada envelope amada half kiba letter adusu bag to the gi maton khitang una tari phiri pa bag to tamna de ansang thilam badu da pirambani envelope apaba machado ngauri satok pada ka hora male lei adu madi satok hokibani tamlapna changkhon bagi manak tagi lepaga Wari sanaramba phiripa paper bag to khangu urei melga swai mangki taha changkhon mathamnam laga paper bag to lakthok ke haina paisilei masa non thaduna makhut ne hek lam khibaga tamnana bag lawraga hapchin khibaga mapa chane sida sunate potyon biduna tonga na haigatuna thamliba alu maraktagi ama ani sunan tharaktuna phiripagi makhut mapa da tarare makhut lamduna non tharakpa phiripaga Beg kun bagi on tharak pa tamna ke michane Firipa tawfom khangda tamna da noksele tamna nan tharak liba alu singdu da ying luraga Kaino ngawrabo chaba pharoye officer oiraga su yam lem da basibo nang na han bani he Hairaga tap khollaga potfam du da hapchin ki Firipa mamit mana yung khallaga matin gut launa yot sin ki